Chathariba lan ase maitai amadi kokige marakta soknaba lan nate Bangladesh amadi Myanmar dagi haijalakpa Manipur da hanana lairamlaba terror group sing punsinduna Union government ki mathakta hoba lani haina NIA na thokiba cherol aduna mayek seng na takle haina Chief Minister and BIREN na phongdokre wafam ase Chief Minister na luchingduna androgi Imam Market football ground amadi kaithal manbe tumukhong Moirang Purengi Akoibagi Lambi Sing Sangot Nabagi Ureb Yung Tambagi Thoramda Phongdokhibani Thoram Aduda Works Amadi Yas Minister Govindas Kothaujam TS Syam Kumar KS Ibomsa TS Arun Kumar KS Loken Amadi Androgi Khulakpa Chandra Maite Ishu Saruk Yakhi Lawgrena akoigi issue Bharat Sarkar na lawgre yangbiyo amukta thoktriba mawongda khwaidagi wangba Bharat ki khwaidagi chawba guma NIA National Investigative Agency sina hujik Manipur thoiba thokdok se masi naga kuki maitei gi nate Christian Hindu gi nate majority minority gi nate masi di mapan dagi Myanmar amadi Bangladesh dagi lakpa terror group aduga Manipur da hana dagi laiba terror group ka pulla kanda wage war against the Indian Union haibadi Bharat Sarkar gi mayok lan taro pone na lakhokre sidagi na koi kari haise Bharat ta kari to wa haise no koi ngara phaba hore ngara Chin Kuki Liberation Army gi mapan gi kangu de yor me gi proof tole no me gi yang phare akoi gi hana leijari bu nuksi na nei jaba koi gi Kuki sinau sing ari bising naga gi maitai pangal gi akoi nuksi na leina tribe kunsa ga mari gi akoi nuksi na de tribe kunsa mari gi kano da akoi gi moirang da akoi na sariba kano gi akoi gi itni pakta le yum kunsa mari do sadro jati mamam gi lona recognize pira kana ko respect karo ko sari ni maru gi honor rekra di mapu yo haibani noi khudi mak mapu ni mapu yo haibani mapu yo haibani lona thugai la ga koi tamane tumi ni geng lagi do adu no bujiti Bharat Sarkar na chap chana Bharat Sarkar ki mayo tor ko la ni haibagi document laile lakhokre aduna somne riba mapan gi lakada ba tawre ba kunu makse ekoi Bharat Sarkar Manipur Sarkar na semna gani Thank you, Temeragla. But the Loina security mayam deployed over Low from the Akiba Kung Labor Mayam Loina, I am a security deployed over Lana Neum Sadan Sarama Bunker Mayam Tugai Lepte, Tugai, Pagali, Kulai, Pagat, Chochanpur, Kankopi, the Infal, the East, the West, the Operation of the Ayana in Pagat, just progress on the Mayamagi is support Pame, very support Hanagi, Manipur, try to try the Marima. Umdoi marigi yan no sinin lay do madoi ko lemin aduga ano wa sum salakwa pusalapa mayam yaw ha bidum de dinga moy mayam ya ge dikhande ay adu mudinga moy mayam ya gadro yes aduga kopi thabasi ma ko yaro jungle forest tugai bisi ma yaro sigi om jide suya he yaro na moy atai de ko kunsa mari pun lemin ai fire baduni mayam ya re ko